Moreh Da Chahi mapalong khakta ngairiba nupa macha ama dengue positive oibedagi Leikhidre State Malaria Department na thabak paikhatpa haukhre thodok asi Moreh gi ti Tonghang village da thokibani khul asidagi angang asi haukiba numit kharani gi mamangda Rims Hospital da numit nini rom layang lamlaba matung da Leikhidabani hairi hiramasigi matang da ngasi State Health Society am the National Born Disease Control Program gi makhada nomagi oiba awareness program ama khul asida pangthoktuna miyambu wakhal tahankhre thodok asigi matang da State Malaria Officer Dr. A.R. Sistrina phongdorakhibada Leikhidra angang ase report ki matung ina TB gi layung yauna chicken pox na naba angang ni hairi masida amuk hana test tawbada dengue positive obi case amuk thengnarakpani masida department asna khudakta emergency mi phamlaba tungda ngasi khul asida laktuna miyam da wakhal tahanbagi thabak asi paikhatpani mamang thakta su Moreh da dengue case samga kunipa lom thengnakiba leikrabani loinena ngasi ti Tonglang village da leiriba yum singda check tawbada syntax manung da yoktuna thamba ising singda kangmarum koksin ba yawramba thengnaki phiba masda miyam da laina astagi ngakthokna ba leiriba guidelines sing asi ngakna chatpina ba appeal tawrakli ngasi pangthoki ba awareness program madu da State Malaria Officer Dr. A.R. Chisti State IEC consultant and Gopakishore State ME consultant L Kiran Bala State Finance L Amuba District Malaria Officer Dr. Manibushan MHW Kisan Thapa yauna tongan ba official yauna khunna sigi chief amadi khunja singna saruk yakhi